UPF amasung Kno Ukno Upai MHA ga wari sanakri Kuki singi Union Territory gi demand center na sagote khangalakle. India government ga su sign taunariba Kuki lalolup singi umbrella body ama oiriba Kno amasung UPF ki luchingba singna haukiba tang taruk amasung tareta numit nini chumna Bharat Sarkar gi Ministry of Home Affairs ka wari sanakre. Wari sanabadu da Kno amasung UPF ki senior leader kayana sarugyaki aduga Ministry of Home Affairs ki maikai dagina AK Mishra advisor notice MHA na represent tauki. Nakalani na wari sanakiba aduda Kuki singi oina masagi Legislative Assembly leiba Union Territory ama semnabagi maru eba political demand adugi matangda focus thamki numit nini chupna wari sanakiba adugi ahobu numit November 3 ta hokiba September 3 da Ministry of Home Affairs Manipur government amasung so group singi marakta tripartite agreement sign tawnakiba adugi matangda review tawki. Wari sanabadu Kuki Jo leader singi maikai dagi hauzik tholiba kanupki rang asina Kuki Jo na kundaba jaga singda governors amasung law and order asi fel oire maram aduna hariba Kuki Jo singi area singda security amasung development leinabagi damakta alternative administrative arrangement amasin biu haina taksinki. Ani suba numitasu Kuki Jo leader singi maikai dagi Union Territory gi demand gi wafam adu Pukhaladuna hokiba 2023 gi May ahumdagi Imphal da chatharakhiba ethnic cleansing gi matangda mayek sengna thambaga loinana hauzik leiriba Manipur state administrative structure asigi makhada Kuki Jo sing amasung maitei singa nungsi chanana leiminaba haibasi oithokte. Hariba demand asi Kuki Jo singi historic amasung constitution gi oinasu yamna maram chaba amani haiba taksinki. Manipur na ning tamba fangdringe gi mamangda Kuki Jo hill sing asi Manipur state Darbargi control makhada leirakte British political agenda hakthengna administrate tauba Government of India Act 1935 ki makhada excluded area ama oina leirakhi maidei ningthogi lengak sasan makhada leirakte travel chips singna masagi lam singak senun leirakhi maram aduna Kuki Jo singna taliba Union Territory gi demand ase pre independence autonomy adu hanjul hanna bahona bani. Hariba demand ase Manipur bu thukai bagi wafam nate Indian Union ga thong manaba governor safety amasung socio-economic development gidamakchani 1949 da Manipur na India da merge tawkhiba matamda maitai ningthogi oinadi compensation fangki adubu Kuki Jo chief singi oinadi makhoi gi traditional governance right adu thadokide maram aduna Kuki Jo area da matam chuppagi oina santi amasung development purakna masagi legislature leijaba Union Territory ama semnabagi demand asi thabakta onthokpiu haina taksinki. Kuki Jo singi luchingba singi wafam sing adu taraba matungda Ministry of Home Affairs ki mahut seliba AK Mishra gi maikai dagi Kuki Jo ga mari leinaba issue asi yamna sensitive oi adobo hauzik leiriba central government na Kuki Jo singna demand toriba anowa Union Territory ama sembagi wafam asi saugate. Potential administrative structure tawdringegi mamangda Manipur da leiminariba community khudingmak tanaba haibasi yamna maru oi haina khangalakhi. Adubu Kno amasung UPF ki luchingba singi maikai dagi hariba wafam asi revise tawnabagi wafam thamladuna Kuki Jo miyamgi punsi lam amasung lanthum sing asigi constitutional safeguard pinaba taksinki. Nakalani na wari sanakhiba duda land amasung forest right yauna traditional chieftainship protect tawduna thamnaba amasung travel development gi matangda sukhanaki. So leader sing adugi maikai dagi lamgi community ownership asi ngak senuna thambada Ministry of Home Affairs na hakthengna khud thingjinbiu village chief singi section procedure sing creamline tawba yauna land registration process ta hauzik Imphal chatpagi mathau taribasi hena laithok hanbiu kanlupki rang thokraba matungdagidi Kuki Jo singna Imphal chatpa haibasi safe foide haina thamki. IDP singi matangda su Government of India na makhoibu khunda leita hannabagi thabak asi hena thujin hannaba honabiu lanjena duna leiriba travel family singi damakta security yum amasung mathau taba sing adu pinaba honabiu. Makhata na hauzik chathariba peace process asigi saruk ama oina confidence building measure sing lokhatpa yauna wari sananabagi open channel asi maintain tawbai haibasida nakalani na yanaki. Nakalani na numinini chumna wari sanakhiba adu irang mayoknariba Manipur da santi hanjulhanbaga mari leinanani hairi. Tampaki MLA kunga manga chingina kuntraga manga ohenaba tangkul nagalongi mifam na recommend tawkre panthaba tawdana ching amasung tamgi tokhaiba budget semgadabani TNL. Asian Amge Atoki Lonsar Twingaleng Moiba Mahaki Pugnapam Lamdam Somdal da Laklamba amasung Ukrul District Headquarter da Miyamga Punna Unakraba Matung da Nagasing Apex Body Oriba Tangkul Nagalong na Chingmi Tami Anigi Marakta Legislative Assembly gi sit Yenthokna bagi wafam
कांथोरकपगा लोइनना तोंगान तोंगान वारेपसिंग लौख्रे मणिपुर लेजिस्लेटिव असेंबली की मेंबर हुमफु लेरिबसिगी मनुंगदा ट्राइबल की मिहुत कुंथ्रागा मंगा लेहलगा तंपाक्तगी मिहुत कुनगा मंगा लेहनगदबनी हाइना तांखुल नागालोंगी मिफमना रिकमेंड तौख्रे हिरम असगी मतंगदा तांखुल नागालोंगी एडिशनल सेक्रेटरी थमरेंग मोइवाना खुयेक पीदुना थादोरकपा चेरोल अमन हाइ नोमगी ओइबा डिलिमिटेशन बजेट बाइफर्केशन अमदी 6 शेड्यूल की मतंग द खन्ना नैनबगी मिफम अमंगारांग तांखुल नागालोंगी ऑफिस कम मल्टीपर्पज कॉम्प्लेक्स हॉल द पांगथोखी मिफम मदुदा लौखिबा वारेफ मतुंग इन मणिपुर की ट्राइबल सिंग द च मानबा चाकथुंग फंगन गदबनी हाइबा वाफम इंडियन कॉन्स्टिट्यूशनल डेमोक्रेसी द यारिबा मरमना मेंबर हुमफु लेबा मणिपुर लेजिस्लेटिव असेंबली दा मिहुत मतिक चाना यौहनबगी तंगाई फदबलै कॉन्स्टिट्यूशनल डेमोक्रेसी की मतुंग इन मणिपुर दा ट्राइबल की अपुन मिसिंग लाख तरागा मंगानी अमसुंग तांपाकी मी सिंगना लाख तरागा तरेटनी अपुन बलम की चादा 90 ट्राइबल सिंगना खुंदारी लेमहौरिबा चादा तरादा तांपाकी मियोइ सिंग खुंदारी पुमनमा सिगी गेंगलगा लेजिस्लेटिव असेंबली की मेंबर हुमफु लेबगी मनुंगदा ट्राइबल की मिहुत कुंथ्रागा मंगा अमसुंग तांपाक्तगी कुनगा मंगा ओहनफम थोई हाइरी तोखाइबा बजेट अनि सेम्बियु हाइबा लेति हाइना पल्लदुना चेरोल असिना हाइ कॉन्स्टिट्यूशन के आर्टिकल 371 सी की मतुंग इना मणिपुर लेजिस्लेटिव असेंबली की बजेट असी सरुक अनि थोकना खाइदोकपा मथौ ताइ सरुक अमना तंपाकी ओहनगदबनी अमसुंग अतोपा सरुक अमना चिंगी ओहनगदबनी पंथबा तौदुना चिंग अमसुंग तमगी तोखाइबा बजेट सेमगदबनी हाइना पल्लदुना चेरोल असिना हाइ इसागी लम रिसोर्स आइडेंटिटी कल्चर अमसुंग कस्टमरी लोंगाक सेनुना थमनबगी दमक 6 शेड्यूल चलहनबगा यामनमोक तंगाई फदे 6 शेड्यूल चलहनदबना मरम ओइरगा 6 शेड्यूल चलहन हौजिक फाउबा ट्राइबल मियाम की फंगफम थोकपा राइटसिंग मपुंग फाना फंगबंगमद्री मदुना मरम ओइरगा चिंगी लमदा सेमिलोन की फिबम सोक्सिलकपगा लोइनना हिरम खुदिमक्ता खुदोंचादबा कया मरुम मायोकनरी कॉन्स्टिट्यूशन के आर्टिकल 244 ए की मखादा 6 शेड्यूल चतना हंदुना ट्राइबल मियाम की फंगफम थोकपा राइटसिंग मपुंग फाना फंगनबा थौरांग खुदफम थोई हाइना सुचेरोल असिना फोंदोकली 6 शेड्यूल की डिमांड असिगा नागा नेशनल मूवमेंट का करीगुंबा हिरम अमतदा मरी लेनदे हाइदुना पल्लदुना चेरोल असिना हाइ हिरम खुदिमक्ता ट्राइबल मियाम की पुंसी महिंग फगदहनबगी पांदमदा तंगाई फदना 6 शेड्यूल की डिमांड तौबनी इंडिया की चिकन नेक्टा मिलिटरी गैरिसन अहुम थमख्रे बांग्लादेश ता शासन तौरिबा मोहम्मद यूनुसना लुचिंगबा इंटरिम गवर्नमेंट असिना लेबा अदुदा पाकिस्तान बैक तौबना इस्लामिक टेररिस्ट कया चंगजफम पीबगा लोइनना इंडिया की नॉर्थ ईस्ट की पार्ट असी बांग्लादेश की मैप की मनुंग द याहन खिबगा मरी लेनना इंडिया की माइकैदगी सिलीगुड़ी कॉरिडोर द नौना मिलिटरी गैरिसन अहुम थमख्रे हारिबा खोंगथांग असी mainland इंडिया अमसुंग नॉर्थ ईस्ट स्टेट सिंगा समनरिबा सेंसिटिव एरिया सिंगदा सर्विलेंस अमसुंग रैपिड रेस्पॉन्स कैपेबिलिटी हेंगतना हन्नबगी दमक्तनी चिकन नेक हारगसु खंगनरिबा यामना स्ट्रेटेजिक ओरिबा सिलीगुड़ी कॉरिडोर की एरिया असी सिक्योर ओइना थमनबगी दमक्ता इंडिया की माइकैदगी इंडो बांग्लादेश बॉर्डर की डोवरी मयादा लैबा बामुनी किशनगंज अमसुंग सोप्रादा द नौना मिलिटरी गैरिसन अहुम हांगदोक्तुना मपुंग फाना थबक तौबा हौरे इंटेलिजेंस सोर्स मतुंगिना हारिबा खोंगथांग असी बॉर्डर एरिया द टेक्निकल गैप लेहंदनबा अमसुंग बांग्लादेश न लखोलकलिबा थौरांग असी थेंगननबगी दमक्तनी नॉर्थ बेंगल की सिलीगुड़ी कॉरिडोर असी किलोमीटर कुनगनी थोई पाई कॉरिडोर असीना mainland इंडिया अमसुंग नॉर्थ ईस्ट स्टेट तरेट का समनरिबा अमता ngairba लंबिनी मसिगा लोइनना नॉर्थ ईस्ट की स्टेट सिंग असी चाइना बांग्लादेश भूटान अमसुंग नेपाल गसु यामना नकनबा ओइबने इंडिया की ओइनदी सिलीगुड़ी कॉरिडोर असी सिक्योरिटी ओइना यामना मरोइबा मफम अमनी बांग्लादेश की इंटरिम गवर्नमेंट असी चीफ एडवाइजर मोहम्मद यूनुस ना पाकिस्तान की मिलिटरी एस्टाब्लिशमेंट का यामना नक्सिनरकपा अदुगा हंदकतसु पाकिस्तान की जॉइंट चीफ ऑफ स्टाफ चेयरमैन जनरल सहीर समसाद मिर्जागा कनेक्टिविटी अमसुंग डिफेंस कोऑपरेशन की मतंग वरी सनखिबसु लेरबिने नुंगथिल पोबोफ्ता स्टेट सेंट्रल लाइब्रेरी बिल्डिंग दा हुरान बचंगना पोचै कया थुगाइरमले मणिपुर लेंगा की आर्ट एंड कल्चर डिपार्टमेंट की मखादा इम्फाल की निजाई पाचु थेक्ता लेरिबा स्टेट सेंट्रल लाइब्रेरी बिल्डिंग दंगरांग नुंगथिल पोबोफ्ता हुरान बचंगना पोचै कया अमांगता थोगलमले हारी पाउचे सिना स्टेट सेंट्रल लाइब्रेरी दगी फंगबा पाउगी मतुंग इनदी ngarang अयुक पुंग 9 रोम ताबा मतमदा साखंगदबा मियोय अमना स्टेट लाइब्रेरी मेन बिल्डिंग की मनिंग थंगबा चौकीदार लेरिबा क्वार्टर दा लोन चंगलक्तुना मफम अदुदा लेरिबा सीरीदा काखलगा कोला सिवल दा पालिबा वाइखु सो थुगाइरगा का मनुंग चंगलगा नुपी अमदी नुपागी का ओइना लेरिबा मफम अदुदा थमलिबा पोट सिंग थुगाइदुना अमांगता थोलम की हाइरी वीडियो फुटेज की मतुंग इना हुरान बचंगलकलिबा मियोय अदु चही 19 की मयादा लेबा मियोय ओइगनी मियोय असिना लाइब्रेरी की मेन बिल्डिंग की चिल्ड्रन सेक्शन की थोंग थुगाइब्रगा काउंटर चंगलगा चार्जिंग एंड डिचार्जिंग की दरवाज अमदी उपु हांगदोकलगा अमांगता थोअनकी मसिगी मतुंगदा का अदुदा खादुना थमलिबा मिंगसल की मखादा लिटलगा सिरीदा अमुक कुमथखिबा अदु वीडियो फुटेज ता मयेक सेंगना उबा फंगी
huranba changlakliba mioi aduna pochai sing huduna pukhiba leite aduga amang ata kaya tholamki haribasing asi video footage tagi ningthina mayek singna khangba ngamki hari hiram asigi matangda State Central Library gi librarian na Art and Culture Department gi Director gi yaba lawraba matungna Imphal Police Station da aiba cherol ama pisinkre hairi yamna ngali ba State Central Library sagi grade 4 kam chowkidar oina hujik MD Sadar kauba mioi amasu lairibani mioi ase leina matau karamna huranba mioi aduna library complex manungda changlaklaga mail building gi kada amuk changlaktuna pochai kya aka toi tholamba matamda karigidamakta khangba ngamdabano haibasini huranba aduna changlakliba dusu ahingi matamna te ayuk pung 9 makhai dagi tara fawbagi manungdani hairi masa na thabak tawba ngamdre hairiba miyamgi mihut oriba MLA singi wata fam thokte mahesor laibang miyamgi thabak tawruso haiduna mikhalgi matamda miyamna bot piduna miyamgi thabak tawruso haiduna thagat khiba miyamgi mahut oriba MLA singna laingak leite power pai de haiduna miyamgi thabak tawba ngamdre haina machina laujariba wafam sing miyamna tafam thokte haina Republican Party of India RPI thawalegi National Secretary su oriba Manipur State Committee gi President Mahesor thongnawjamna phongdokre wafam asi New Delhi gi taragama thoi Sabda Zarang Labour Party Sigi Office Tangasi Pangthokiba RPI Youth Wing Delhi Amasung Party Sigi Meherlu Fama Oriba Integrated Manipur Student Alliance IMSA gi Apunba Office Bearber Singi Mi from the Wangang Laduna Mersor Thongnawjamna Phongdokhibani Pau Sigi Party Sigi Delhi Youth Wing gi Thaupu Basing IMSA gi Maru Oiba Thaupu Basing Actress Soma Livestream yauna maroi ba mioi kaya na saruk yaduna pangthokiba thorom aduda Manipur da chahi ani hena thokliba irang amasung miyangi miut oriba singna lawriba firep singi matangda puthoktuna khana naina ki hairi thorom aduda Mahesor thongnawjamna makhatan hai chahi ani hena thorakliba irang asi dangasi nongmai kapale pre haiduna sulanjinariba IDP sing masa gi mayumda hanjul hanba ngamdaba amasung National Highway singda maitek singna Chathok Tasin Tauba ngamdana lairi asigumba fibam asida miyamgi mihut oriba singna makhoi masalgi marakta yanadaba kayadagi ngasi fawwa lengak se mangamdana lairi Manipur gi fibam asida lenga ama lehanba haibasi miyamgi apambani haiba khangdabadagi lengak semgani haiduna Delhi da punna chatuna High Command gi mihut ko unaruba lairi maram aduna miyamgi oiba lenga ama soidin laklagani haibagi harawnaba miyam su fawdaba nati adubu madugi ona tainabada Delhi dagi hek thorak paga makhoi masalgi marakta mot manadaba adu amuk puthoraktuna group khaidoknaraga makhoi gi luching makhalle haina phongna launaraklei amaromda lengak semba ngamdre haiduna miyamda chamam nahanduna thamba khaktana tana miyamgi thabak tawruso haiduna thagat khiba makhoina lengak leitrabadi miyamgi thabak tawba ngamde haiduna phongna hainarakli cherok asida opposition ni haiduna leiriba MLA singsu miyamgi mihut oina ka khiba ngaktani board ki matamda miyamna mihut oina khan khiba sing asi ruling natraga opposition khaidok khan khiba nati makhoi asi miyamgi mihut oina miyamgi thabak tawraknaba thagat khibani asumna miyamgi thabak tawnaba thagat khiba sing asina thabak amada tawba ngamdre hairaga miyambu lamyaida Kangaw na halaga thamle miyamgi thabaksu tawdaba lengaksu semdaba aduga Manipurgi issue su loishinba ngamdana leiraga hojikta bot ki campaign oina chatharaga bot khombaromda chatharakba khwaidagi laibak thibani haiki geta nongmai kapsilamle ngarang numidang pung 3 community forum tabada Imphal West District Kelamphel Police Station gi manung chanba uripok Kamdevo Lairak Ram Krishna Mission School gi mayoknabada leiba Dr. Lokendra gi yumgi geta sakhangdaba singna nongmai round ahum kapsilamle hairi Sakhangdaba singna nongmai kapsilamlaba Dr. Lokendra yumnam asi Janims tagi retire tawraba matung hojik Chiju Hospital da pubani nongmai kapsilamkhiba aduda kana amatadi aso apan yawkhide adubu kanana karigidamakta nongmai kapsilamlibano haibadudi hojik fawbagi oina kana amata claim tawrakpa leitri amaromda thogdo asiga mari leinana police na case ama lawkhatkre Sangai Festival gi stall singi application online da pisilakpa yagani IDP sing amasung kokomi yauna tungan baluf kaya na Manipur gi hojik ori batang du laita daba fibam masida Sangai Festival pangthokpa yarwe haina kanba wafam kaya thamlabasu festival asiga mari leinana stall hangning basing na makhoi gi application sing ado online gi khuthang da pisilakpa yagani haina Manipur Sarkar gi Directorate of Trade Commerce and Industry yumnam Rovita na ngarang notification ama thokre Hariba notification adugi matungina thasgi kungama thoidagi kuntra fawba hapta kangbungda pangthokadariba Manipur Sangai Festival 2025 ki stall singi allotment asi lottery draw tawraga pigani masida yawningba applicant singna stall allotment gidamak online www.sangaistall.in da November 8 gi ayukpung Tara dagi thasigi taragumdugi numidang pung tara mathoi fawbada pisilakpa yagani lottery gi draw na tang taraga marigi ayukpung tara taba matamda pangthokani loinana draw gi result asi numit aduda Directorate of Trade Commerce Industry gi portal natraga notice board tagi khangba yagani
Akupa marolgidamak portalda visit tawbiyo stallgi ratena commercialgi oina lupa lising tara, food stallgi oina lupa lising tara ga mangani adubu IDP singi commercial stall allotment gidamakta fee leiroi hairi. Saknare Ismay Singh Saizabu miyamna taramna okray. Chahi sigi October taraga mangagi November manga fauba China-gi chengdu haina khangnariba mafam maduda chathakiba Miss Friendship International 2025 ta Miss Talented amasung Ambassador of Jehu Lawarkrabi labnam asigi sangnairabi Ismay Singh Saiza ngasi Imphal International Airport ta miyamna taramna okray. The Indigenous Foundation haina khangnariba foundation asina sinna pangthokiba taramna okpagi thoram maduda Miss Talented amadi Ambassador of Jehu title phanglakrabi Ismay Singh Saiza na haikibada ma khandaki khongjat asida China leibaktagi fanglakpa tongan makhalgi experiencing asina mahakpu hena thauna haptuna malim sinba thungna chatningbagi apamba pokhali loina China leibaktagi tamjaningai oiba kaya marumsu thengnaki haiki masida natana lamda masigi nahasingda masana masabu thajaba thamduna mana pamliba lambi aduda panthungfam yaunaba ninghanaba tawduna chatnaba honasi haiba wafamsingsu phongdokhi.